ꯕꯨꯠꯂꯨꯍꯥꯎꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯇꯔꯨꯛ ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯗꯣꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ, ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯑꯣꯏꯖꯒꯦ꯫ ꯄꯛꯇ꯭ꯔꯦ ꯂꯦꯞꯍꯧꯔꯣ ꯏꯕꯦꯝꯃ, ꯑꯗꯨꯋꯥꯏꯗꯨꯗ ꯇꯥꯕꯗ ꯀꯩꯅꯣꯝ ꯇꯧꯏꯀꯣ꯫ ꯕꯨꯠ ꯂꯩꯕꯥꯛꯁꯤꯗ ꯕꯨꯠ ꯃꯁꯦꯜ ꯂꯧꯅꯗꯣꯏꯕ, ꯑꯗꯨꯁꯨ ꯂꯨꯍꯣꯡꯉꯒ꯫ ꯍꯣꯅꯦ, ꯐꯤꯖꯪꯒ ꯈꯜꯂꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯍꯣꯡꯗꯣꯏꯅꯤ ꯀꯩꯅꯣ꯫ ꯅꯪ ꯍꯦꯛ ꯍꯣꯡꯉꯣ, ꯑꯩꯈꯣꯏꯗꯤ ꯄꯥꯝꯖꯗ꯭ꯔꯦ꯫ ꯍꯣꯅꯦ, ꯑꯩꯈꯣꯏꯗꯤ ꯅꯪꯗꯧꯅ ꯅꯨꯄꯥ ꯂꯩꯖꯗꯤꯌꯦ꯫ ꯌꯥꯝ ꯉꯝꯃꯦ, ꯃꯥꯒꯤ ꯃꯆꯤꯟꯁꯦ ꯀꯣꯏꯂꯥꯁꯇ ꯊꯥꯔꯗꯤ ꯍꯧꯔꯅꯤꯕꯣ꯫ ꯂꯩꯕꯥꯛꯇꯒꯗꯤ ꯖꯔ ꯖꯔ ꯆꯥꯔ ꯃꯌꯥꯝ ꯑꯃ ꯁꯟꯇꯣꯛꯀꯅꯤꯅꯦ꯫ ꯍꯣꯏ ꯕꯦꯝꯃ, ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯒꯅꯤ? ꯅꯪꯒꯤ ꯊꯃꯣꯏꯗ ꯂꯣꯠꯂꯤꯕ ꯅꯨꯡꯁꯤꯕꯗꯣ ꯂꯣꯠꯅꯕ ꯍꯣꯠꯅꯕꯗ ꯑꯣꯂꯩ ꯄꯥꯔꯩ ꯇꯧꯔꯅꯨ ꯏꯕꯦꯝꯃ꯫ ꯍꯣ ꯌꯥꯔꯦ, ꯇꯧꯉꯝꯕꯤ, ꯕꯨꯠ ꯑꯩꯉꯣꯟꯗꯕꯨ ꯀꯗꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯅꯣ? ꯔꯥꯖꯦꯁꯇꯣ ꯅꯪꯒꯤ ꯅꯠꯇ꯭ꯔꯣ? ꯍꯩꯃꯥ, ꯃꯤꯅ ꯇꯥꯔꯒ ꯑꯩꯁꯦ ꯀꯔꯤꯅꯤ ꯍꯥꯏꯅꯈꯤꯅꯤ? ꯇꯥꯅꯕ ꯋꯥ ꯋꯥ ꯂꯥꯎꯕꯅ ꯐꯠꯇ꯭ꯔꯣ? ꯌꯥꯝ ꯈꯠꯀꯅꯨ ꯏꯕꯦꯝꯃ, ꯀꯨꯝꯒꯤ ꯍꯪꯉꯣꯏ ꯃꯥꯏꯊꯛꯄꯤ ꯅꯪꯕꯣ꯫ ꯈꯠꯇꯕꯤ, ꯏꯪꯖ ꯇꯞꯆꯕꯤ, ꯂꯦꯝꯖꯕꯤ, ꯍꯣ ꯂꯥꯟꯖꯗꯕꯤ ꯅꯪꯇꯅꯤ꯫ ꯌꯥꯔꯦꯕ, ꯇꯣꯛꯑꯣ ꯈꯗꯥꯡꯗꯣ ꯅꯣꯝꯕ꯫ ꯑꯗꯨ ꯑꯗꯥ ꯂꯥꯏꯔꯤ, ꯕꯨꯠ ꯄꯥꯈꯪ ꯔꯥꯖꯦꯁꯁꯦ ꯅꯪꯉꯣꯟꯗ ꯑꯪꯀ ꯑꯃ ꯍꯣꯠꯄ ꯃꯥꯜꯂꯦ꯫ ꯏꯁ ꯑꯪꯀ? ꯐꯣꯔꯃꯨꯂꯥ ꯑꯔꯥꯟꯕ ꯄꯥꯜꯂꯒ ꯍꯣꯠꯄ ꯑꯪꯀꯗꯤ ꯐꯣꯜ ꯁꯨꯛꯇꯥ ꯇꯥꯔꯣꯏꯀꯣ꯫ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ, ꯃꯥꯗꯤ ꯅꯪꯉꯣꯟꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯦ ꯇꯧꯔꯤꯁꯦ꯫ ꯇꯟꯖꯩꯍꯦ ꯂꯥꯏꯃ ꯅꯪꯁꯦ, ꯗꯤꯛꯁꯅꯥꯔꯤꯗꯨ ꯉꯥꯏꯈ꯭ꯔꯦꯅꯦ, ꯋꯥꯍꯟꯊꯣꯛ ꯑꯝꯇ ꯌꯥꯎꯗꯕ ꯂꯩꯇꯦ ꯅꯪꯉꯣꯟꯗ꯫ ꯐꯥꯒꯤ ꯅꯠꯇꯦ ꯏꯕꯦꯝꯃ, ꯔꯥꯖꯦꯁꯅ ꯅꯪ ꯈꯜꯂꯦ ꯍꯥꯏꯁꯦ ꯆꯨꯝꯂꯕꯅꯤꯀꯣ꯫ ꯈꯤꯠꯇꯣ ꯏꯕꯦꯝꯃ, ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯤꯉꯩꯗ ꯅꯨꯡꯁꯤꯕ ꯀꯣꯏꯅꯕꯅ ꯃꯈꯜ ꯑꯃꯅꯤ꯫ ꯍꯧꯖꯤꯛꯄꯨ ꯕꯨꯠ ꯑꯣꯜꯂꯀꯥꯟꯗ ꯀꯣꯏꯅꯕ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅ ꯌꯥꯔꯦꯀꯣ꯫ ꯕꯨꯠꯁꯨ ꯊꯃꯣꯏ ꯄꯥꯟꯕꯅꯦ, ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯕꯅꯦ꯫ ꯇꯝꯅꯔꯒ ꯑꯗꯨꯝ ꯃꯤꯅ ꯀꯤꯔꯒ ꯂꯣꯏꯅ ꯍꯥꯏꯕ ꯂꯩꯇꯦ꯫ ꯌꯥꯔꯦꯗ, ꯈꯗꯥꯡ ꯀꯟ, ꯅꯣꯡꯉꯥꯜꯂꯒꯦ ꯍꯥꯏꯔꯛꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ꯫ ꯏꯁꯥ ꯏꯁꯥꯒꯤ ꯀꯥꯗ ꯆꯪꯅꯔꯁꯦ꯫ ꯑꯁꯨꯝꯅꯅꯤꯗꯣ, ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯁꯨꯂꯣꯆꯅꯥꯗꯤ ꯃꯀꯣꯛꯇꯨ ꯆꯤꯛꯂꯗꯅ ꯏꯂꯤꯖꯥꯕꯦꯠꯀꯤ ꯀꯥꯗ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯌꯣ, ꯀꯣꯛꯁꯤ ꯌꯥꯝ ꯆꯤꯛꯑꯦ ꯑꯁ꯫ ꯂꯤꯝ ꯋꯥꯇꯔꯁꯦ ꯊꯛꯑꯣ꯫ ꯏꯕꯦꯝꯃꯗꯤ ꯉꯔꯥꯡ ꯐꯖꯈ꯭ꯔꯦꯅꯦ ꯍꯦꯡꯑꯣꯚꯔꯗ꯫ ꯑꯩꯕꯨ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯀꯔꯤ ꯍꯥꯏꯔꯝꯒꯅꯤ? ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯉꯥꯏꯔꯒ ꯌꯨꯝꯗ ꯂꯩꯔꯝꯃꯅꯤ꯫ ꯅꯪꯒꯤ ꯍꯧꯅꯕꯤ ꯂꯋꯥꯏ ꯂꯨꯇꯣ ꯂꯥꯛꯄꯤꯗꯣ ꯑꯝꯇ ꯇꯣꯛꯈꯣ꯫ ꯌꯦꯡꯉꯣꯏ, ꯉꯔꯥꯡ ꯑꯩꯅ ꯅꯣꯏ ꯌꯨꯝꯗ ꯐꯣꯟ ꯇꯧꯔꯒ ꯑꯍꯤꯡ ꯂꯦꯡꯉꯛꯀꯅꯤ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯗ꯫ ꯅꯪ ꯂꯩꯔꯝꯕꯒꯤ ꯐꯔꯤꯅꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯋꯥ ꯇꯥꯔꯒ ꯏꯁꯥꯁꯦ ꯅꯦ ꯍꯦꯛ ꯇꯥꯏ꯫ ꯍꯦꯡꯑꯣꯚꯔꯗꯨꯗ ꯅꯪꯗꯤ ꯂꯣꯏꯔꯦ ꯉꯔꯥꯡ, ꯅꯁꯥꯅ ꯅꯁꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯑꯗꯣ ꯑꯩ ꯐ꯭ꯔꯦꯁ ꯑꯞ ꯇꯧꯔꯨꯒꯦ꯫ ꯍꯣꯏ ꯍꯣꯏ ꯇꯧꯔꯨꯔꯣ, ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯔꯦꯗꯤ ꯇꯧꯔꯝꯃꯒꯦ꯫ ꯈꯨꯠꯇ ꯂꯤꯝ ꯋꯥꯇꯔ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏ ꯋꯥꯁꯔꯨꯝ ꯂꯩꯕꯗꯣꯝꯗ ꯆꯪꯂꯛꯑꯦ꯫ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯂꯕ ꯃꯇꯨꯡ ꯏꯔꯨꯖꯕꯁꯨ ꯂꯣꯏꯔꯦ꯫ ꯏꯔꯨꯖꯕ ꯂꯣꯏꯔꯛꯄꯗ ꯕꯥꯠꯔꯨꯝꯒꯤ ꯃꯤꯔꯔꯗꯨꯗ ꯎꯔꯦ ꯃꯥꯒꯤ ꯈꯧꯔꯤ ꯃꯄꯥꯗ ꯌꯥꯈꯨꯜ ꯂꯩꯕꯗꯣ, ꯈꯨꯖꯤꯟꯅ ꯈꯣꯠꯄ ꯃꯥꯟꯕ ꯃꯥꯒꯤ ꯃꯁꯥꯗ ꯁꯀ꯭ꯔꯦꯆ ꯃꯌꯥꯝ ꯑꯃ꯫ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯀꯥꯡꯉꯤ꯫ ꯏꯔꯨꯖꯕ ꯂꯣꯏꯔꯛꯄꯗ ꯁꯋꯥꯔꯒꯤ ꯏꯁꯤꯡꯗꯣ ꯑꯃꯨꯛ ꯑꯣꯟ ꯇꯧꯔꯒ ꯏꯔꯨꯖꯩ꯫ ꯃꯤꯠꯂꯨꯗ ꯈꯥꯝꯕ ꯌꯥꯗꯅ ꯄꯤꯒꯤ ꯏꯆꯦꯜ꯫ Why should I be so stupid? ꯑꯩꯁꯨ ꯁ꯭ꯇꯨꯄꯤꯗꯤꯇꯤꯗ ꯆꯤꯡꯂꯕ꯭ꯔꯥ? ꯉꯔꯥꯡ ꯑꯩ ꯀꯩꯗꯧꯈ꯭ꯔꯒꯦ? ꯋꯥꯈꯜꯗ ꯉꯔꯥꯡ DJ ꯇꯧꯐꯝꯗ ꯌꯨ ꯇꯞꯇꯥꯏ ꯀꯩ ꯊꯛꯂꯒ ꯖꯒꯣꯏ ꯁꯥꯔꯕ ꯃꯇꯨꯡ ꯃꯍꯥꯛ ꯀꯩꯗꯧꯈꯤ? ꯋꯥꯈꯜꯅ ꯂꯥꯝꯁꯤꯟꯗꯨꯅ ꯈꯟꯕ ꯍꯧꯔꯛꯏ꯫ ꯉꯔꯥꯡ ꯊꯦꯡꯅꯈꯤꯕ ꯁꯛꯈꯪꯗꯕ ꯅꯨꯄꯥꯗꯨꯒ ꯃꯥ ꯀꯔꯤ ꯂꯤꯆꯠ ꯆꯠꯈ꯭ꯔꯒꯦ? ꯅꯨꯄꯥꯗꯨꯒꯤ ꯀꯥꯔ ꯃꯅꯨꯡꯗ ꯃꯍꯥꯛ ꯑꯃꯨꯛ ꯑꯜꯀꯣꯍꯣꯜ ꯊꯛꯄ ꯆꯪꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯒꯤ ꯃꯁꯥꯗ ꯁꯣꯛꯈꯤꯕ, ꯊꯦꯡꯈꯤꯕ, ꯑꯗꯨꯗꯒꯤ ꯀꯔꯤ ꯇꯧꯈꯤꯕ? ꯃꯁꯥꯅ ꯃꯁꯥꯕꯨ ꯇꯨꯀꯠꯆꯕ ꯐꯥꯎꯔꯛꯏ꯫ ꯕꯥꯠꯔꯨꯝ ꯃꯅꯨꯡꯗꯨꯗ
ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯦ ꯁꯨꯂꯣꯆꯅꯥ꯫ ꯀꯗꯥꯏꯗꯅꯣ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯁꯦꯔꯥꯟꯅꯕ ꯂꯝꯕꯤ ꯑꯃꯗ ꯊꯥꯡꯖꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯁꯋꯥꯔꯒꯤ ꯏꯁꯤꯡꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯆꯣꯠꯂꯛꯄ ꯋꯥꯈꯜꯗ ꯎꯔꯤ ꯎꯡꯂꯤ꯫ ꯉꯔꯥꯡ ꯃꯥ ꯀꯩꯗꯧꯈ꯭ꯔꯒꯦ? ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯊꯥꯡꯈ꯭ꯔꯦ? ꯈꯜꯂꯨꯕꯗ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯦ꯫ ꯍꯦꯟꯅ ꯋꯥꯕ ꯑꯣꯏꯔꯤ꯫ ꯀꯩꯗꯧꯈ꯭ꯔꯒꯦ? ꯀꯔꯝꯕ ꯑꯁꯣꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ? ꯕꯥꯠꯔꯨꯝꯗ ꯃꯀꯣꯛꯇꯨ ꯄꯥꯏ ꯋꯥꯈꯜꯅ ꯐꯨꯡꯕꯪꯅꯗꯨꯅ ꯂꯩ꯫ ꯇꯟꯖꯥꯗꯨꯗ ꯑꯃꯨꯛ ꯃꯍꯥꯛ ꯍꯥꯏꯐꯦꯠ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥꯗꯨꯒ ꯌꯨ ꯇꯞꯇꯥꯏꯅ ꯉꯥꯎꯔꯕ ꯃꯇꯨꯡ ꯀꯥꯔ ꯃꯅꯨꯡꯗꯨꯗ ꯅꯨꯄꯥꯗꯨꯒ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯌꯥꯈꯨꯟ ꯑꯃꯗꯤ ꯈꯨꯖꯤꯟꯒꯤ ꯗꯥꯛ ꯇꯥꯕ ꯊꯦꯡꯅꯈꯤꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯤꯠꯂꯨꯗꯅ ꯄꯤꯔꯥꯡꯒꯤ ꯏꯆꯦꯜ ꯈꯥꯝꯕ ꯌꯥꯗꯅ ꯇꯞꯅ ꯇꯞꯅ ꯆꯦꯟꯊꯔꯛꯂꯦ꯫ ꯐꯨꯗꯤꯠ ꯊꯣꯛꯅ ꯆꯨꯕ ꯀꯨꯝꯒꯤ ꯅꯣꯡꯒꯨ ꯃꯁꯥꯗꯣ ꯍꯦꯟꯅ ꯋꯥꯏ꯫ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞ ꯑꯃꯗ ꯄꯨꯟꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯊꯥꯡꯈ꯭ꯔꯦ꯫ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯕꯥꯠꯔꯨꯝꯗ ꯏꯔꯨꯖꯕ ꯆꯪꯈꯤꯕꯗꯣ ꯊꯣꯡꯃꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯗꯨꯅ ꯏꯂꯤꯖꯥꯕꯦꯠꯁꯨ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡꯗꯨ ꯊꯤꯜꯂꯒ "ꯁꯨꯂꯣ! ꯁꯨꯂꯣ!" ꯁꯨꯂꯣ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯤ꯫ ꯃꯅꯥꯗꯣ ꯊꯣꯡꯗꯨꯗ ꯍꯥꯏꯐꯦꯠ ꯊꯝꯂꯒ ꯇꯥꯕ ꯃꯅꯨꯡꯗ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯤ꯫ ꯃꯍꯥꯛꯅ ꯀꯞꯄꯗꯨ ꯇꯥꯔꯒ ꯏꯂꯤꯖꯥꯕꯦꯠ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯂꯦ꯫ ꯏꯂꯤꯖꯥꯕꯦꯠꯅ "ꯁꯨꯂꯣ! ꯁꯨꯂꯣ! ꯁꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯎꯁꯦ!" ꯅꯝꯗꯅ ꯊꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ ꯍꯥꯡꯇꯣꯛꯄꯗꯒꯤꯗꯤ ꯁꯨꯂꯣꯆꯅꯥ ꯊꯣꯡꯗꯣ ꯍꯥꯡꯇꯣꯔꯛꯑꯦ꯫ ꯍꯦꯛ ꯍꯥꯡꯇꯣꯛꯄꯒ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯏꯂꯤꯖꯥꯕꯦꯠꯀꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯣꯜꯂꯒ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯦ꯫ "ꯏꯂꯤꯖꯥ!" ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ "ꯑꯩ ꯑꯟꯗꯔꯁꯇꯦꯟ ꯇꯧꯋꯦ ꯅꯪꯅ ꯀꯞꯄꯤꯗꯣ꯫ ꯑꯩ ꯈꯪꯉꯕꯅꯤ ꯅꯪ ꯅꯁꯥꯒꯤ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯑꯃꯒꯤ ꯃꯔꯝꯗ ꯈꯪꯂꯅꯤ ꯍꯥꯏꯕ." "ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯏꯂꯤꯖꯥꯕꯦꯠ? ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯁꯨꯔꯦꯁꯅ ꯈꯪꯈ꯭ꯔꯒꯅ ꯀꯝꯗꯧꯕ?" "ꯅꯨꯄꯤ, ꯅꯪ ꯑꯝꯇ ꯇꯞꯊꯧ꯫ ꯀꯩꯁꯨ ꯈꯪꯉꯣꯏ꯫ ꯅꯪ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯊꯥꯡꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯅꯔꯥꯏꯕꯛꯇꯨꯗ ꯅꯝꯕꯔ ꯊꯦꯠꯄ ꯅꯠꯇꯦ꯫ ꯅꯪꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯃꯥꯂꯦꯝꯁꯤꯗ ꯋꯥꯟ ꯅꯥꯏꯠ ꯁ꯭ꯇꯦꯟ ꯇꯧꯕ." "ꯀꯩꯅꯣ ꯏꯂꯤꯖꯥꯕꯦꯠ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯁꯤꯗꯤ ꯑꯩꯒꯤ ꯆꯦꯛꯁꯤꯜꯍꯧꯗꯕ ꯃꯤꯀꯨꯞꯇꯅꯤ ꯍꯦꯡ ꯆꯠꯂꯤꯉꯩꯗ." "ꯋꯥꯠꯑꯦꯚꯔ, ꯑꯗꯣ ꯅꯪ ꯄꯤꯖꯥꯗꯧꯅ ꯀꯞꯀꯗꯧꯔꯤꯕ꯭ꯔꯣ? ꯌꯥꯔꯦꯀꯣ, ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪꯒꯤ ꯅꯆꯤꯟꯗꯨꯅ ꯁꯨꯔꯦꯁꯇ ꯍꯥꯏꯗ꯭ꯔꯗꯤ ꯃꯥꯁꯨ ꯈꯪꯂꯣꯏ." "ꯑꯩꯕꯨ ꯃꯉꯣꯟꯗ ꯃꯤꯅꯝꯂꯗ꯭ꯔꯥ? ꯏꯁꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯂꯕꯤ ꯑꯩꯁꯦ." "ꯍꯩꯃꯥ, ꯅꯪ ꯌꯥꯝ ꯇꯥꯏꯄꯤꯀꯦꯜ ꯑꯣꯏꯔꯤꯅ꯫ ꯃꯇꯝꯁꯦ ꯆꯥꯎꯈꯠꯂꯕꯅꯦ, ꯃꯨꯆꯨꯑꯦꯜꯅꯤ ꯃꯗꯨꯗꯤ ꯊꯧꯗꯣꯛꯇꯣ꯫ ꯅꯁꯥ ꯌꯥꯅꯔꯒ ꯇꯤꯗꯤꯝ ꯂꯥꯏꯟꯗ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯕ ꯔꯦꯁꯇꯨꯔꯦꯟ ꯅꯠꯇ꯭ꯔꯒ ꯍꯣꯇꯦꯜꯗ ꯆꯪꯂꯒ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯤ ꯅꯪꯁꯨ ꯇꯧꯔꯨꯕ ꯅꯠꯇꯦꯗꯅ꯫ ꯁꯤꯕꯨ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯈꯟꯖꯤꯜꯂꯤꯗꯨꯕꯨ?" "ꯏꯂꯤꯖꯥꯕꯦꯠ, ꯅꯪꯅꯗꯤ ꯌꯥꯝ ꯂꯥꯏꯅ ꯍꯥꯏꯔꯤꯕ ꯂꯝꯗꯝꯁꯤꯗꯤ ꯆꯠꯅꯕꯤꯅ ꯀꯨꯌꯣꯝ ꯑꯣꯏꯕ ꯂꯝꯗꯝꯅꯤ꯫ ꯑꯩꯒꯤ ꯈꯣꯡꯊꯥꯡꯁꯤꯅ ꯆꯠꯅꯕꯤꯗ ꯁꯤꯡꯅꯕ ꯑꯣꯏꯔꯣꯏꯗ꯭ꯔꯥ?" "ꯅꯪꯅ ꯑꯍꯥꯟꯕ ꯅꯠꯇꯦ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯔꯦꯁꯇꯨꯔꯦꯟꯗ ꯍꯣꯇꯦꯜꯗ ꯅꯨꯄꯥ ꯅꯨꯄꯤ ꯃꯌꯥꯝ ꯂꯝꯆꯠ ꯃꯥꯡꯂꯤꯁꯤꯗꯤ꯫ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯅꯨꯄꯤ ꯐꯥꯎ ꯔꯦꯁꯇꯨꯔꯦꯟꯗ ꯆꯪꯂꯤ꯫ ꯃꯁꯤꯗ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯈꯟꯖꯤꯜꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ?" "ꯅꯪꯅ ꯔꯦꯁꯇꯨꯔꯦꯟꯗ ꯍꯥꯏ꯫ ꯑꯩ ꯔꯦꯁꯇꯨꯔꯦꯟꯗ ꯆꯪꯂꯒ ꯊꯕꯛꯁꯦ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦꯗꯅ, ꯍꯦꯡ ꯆꯠꯂꯤꯉꯩꯗ ꯇꯧꯕꯅꯤ꯫ ꯑꯩ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯁꯨꯔꯦꯁꯀ ꯎꯅꯕ ꯉꯝꯅꯤ ꯊꯥꯖꯗ꯭ꯔꯦ." "ꯑꯗꯨꯛ ꯌꯥꯝ ꯁꯣꯟꯊꯒꯗꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯄꯥꯈꯪ ꯀꯣꯟꯁꯦꯡ ꯂꯩꯁꯥꯕꯤ ꯀꯣꯟꯁꯦꯡ ꯀꯌꯥꯝ ꯂꯩꯔꯝꯗꯣꯏꯅꯣ? ꯀꯅꯥꯅ ꯅꯪꯕꯨ ꯏꯖꯠ ꯃꯥꯡꯂꯕꯅꯤ ꯍꯥꯏꯗꯣꯔꯤꯒꯦ? ꯅꯁꯥꯅꯕꯨ ꯐꯣꯡꯗꯣꯛꯇ꯭ꯔꯕꯗꯤ?" "ꯏꯂꯤꯖꯥꯕꯦꯠ, ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯛꯂꯒꯅ ꯀꯝꯗꯧꯕ? ꯏꯃꯥ ꯏꯄꯥ ꯏꯕꯨꯡꯁꯤꯡꯒꯤ ꯏꯖꯠꯇꯤ ꯂꯩꯈꯥꯗ ꯁꯣꯏꯗꯅ ꯇꯥꯔꯅꯤ." "ꯍꯩꯃꯥ, ꯅꯪꯗꯤ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯔꯦꯅ꯫ ꯍꯣꯔꯦꯟ ꯐꯥꯔꯃꯥꯁꯤꯗꯒꯤ ꯒꯨꯂꯤ ꯑꯃ ꯂꯩꯔꯒ ꯆꯥꯁꯤꯜꯂꯨ, ꯑꯣꯚꯨꯂꯦꯁꯟ ꯂꯥꯛꯇꯅꯕ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯔꯣꯏ꯫ ꯁꯣꯏꯕꯗꯒꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯒꯦ ꯇꯧꯔꯝꯂꯁꯦ ꯄꯤꯜꯁ ꯃꯌꯥꯝ ꯑꯃ ꯊꯣꯛꯏꯁꯤꯗꯤ꯫ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ
unnecessary nangna marol ama kanadabada Elizabeth ki waisingina amuk hena khoiranghali adu khantaba yaba khantaraba madu hoi haina yare mamana bisina haiba wada magi su yes ne hojik matamda ijat pu topic lo khamthengna chawkhatlaba matam sida luhongdringai yumban bagi mari leinaba bu aina hanbra sibu mina tongdaba thabakla tidimgi Kanchipurgi lamida lairiba restaurant singsida changliba nupa nupi singche chawchau momo saba changbadi oiramla masida mana kanadabada yam hyper ocean base kanadabada mathanta depression nanaba sinjabane wakhalda ungduna le Elizabeth pass is pass ko nang maduda kok tu khalluranu adugi saru Suresh ta focus ta Sulochana hoi tawrage Nangi thawdokti ibani ta khangnase aigi sinsidagidi nangi soibam ta hairo aibu thajau Sulochana Elizabeth nang leibugisu aina chawthuna hingba ngamlibani asi harga kole mamanabi Elizabeth na ai leiri nangi no more tears anido breakfast tawru matung singjamaida Sulochana thinba thorakle adubu pharmacy dagi pills leini haiba wafam dudi kaukre somdana numisimagi ayuk Govardhan Puja gi haidun laida chengau katnaba tampa sillangi laitinbu achet pathajaba magaloinana yumgi maw moibagi pidam ningai oiba lichat chatpini tampa laigi katpa sem saba lorduna breakfast ki sillangi liglagi changong glass ama bread ama adugi matung tablet pijare ligla do ngasidi wakhal nam nungai na sui ligla ga bubuga wari chane bubu na themaga he guli bijabane iche ligla kari haige nangse amute irujau ko hayeng de talli he ising na ingonda khujin na kholeba aduna taing taing ba phawe ising bu khujin chawru iche ho chawe ising di khujin yam na sangi lai ku sang mi dongna chawriba khujin do aina nail cutter na gaktale ado irujabase yam hainade irujadridi iche hayeng ningol chakauba puroi mamagi mapamdani chattoido iche su imana puni haibane ado irujadradi pudaba phau yai ningol chakauba chattoira haise hoi ningol chakauba chattoini imagi mapamdani hayengdi ningol chakaubudo nungai bani iche su chatpra haise chakauba chatkhre yam nungai bani asi haraga ligla magi wakhalda mamitta maseng marang oina thawdok ama ure ningol chakaubugi numit oina tawe ningol chakauba chattoigi hara horauna losile ligla magi wakhalda ligla na losilinge magi mama taibangan bana ligla bu lawbulai ligla imo bema ligla o liglaw magi mama na korpodo tar dun ligla magi katigi thoke tawo magi kagi thongdo mapandagi subitana lonsil thongdo lonsilmnaga subita taibangan maga mayok yar dari de lepaga leiba taibangan babu yenglaga subitana kari thabakino sarang khoirang naba maraksida harau nungaiba kumai maraksida chamot chamot firol duga imphal karaise noi lawai ga unabise yam hainade ibema ligla bu lawba lakpani ngasi ningol chakaubani imau boina kaudana kanana kauni ningol chakaubu lawai imphal haina khaibra is onsinnaba yam tallida chak chara magi kaidauduino nachan nupiduna hinglingaidaina hingbagi wa haujiktine masu leitre ma leitraba matamsidadi kari marino amuk sagat pirisina taibanganba miluda pirang nairle kapladuna laikhidraba ichando nangidi nache natabra ligla se nabuk thoki nachani khanba ngamdabare bema nangsu layuribi ichangum nabungaina ichanni khallibani ho pamjadre kanagi ichan karigi ichan lawai ka ichuba nakhoi ga sanga tawjaningde ibema lawai di lamna khaiba nateko yare yare makha tabirakanu chakau balak narani marang marang icha ningol amasu chakauri lengthok pikro
ꯒꯦꯠ ꯁꯣꯝꯗ ꯂꯩꯔꯦ ꯂꯋꯥꯏ ꯍꯥꯏꯁꯤꯗꯤꯅꯦ ꯄꯥꯠ ꯇꯨꯔꯦꯜ ꯄꯨꯈ꯭ꯔꯤ ꯂꯩꯕ ꯃꯐꯝꯗꯣ ꯂꯋꯥꯏ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯂꯩꯇꯦ ꯏꯝꯐꯥꯜ ꯃꯌꯣꯟꯁꯤꯕꯨ ꯂꯋꯥꯏꯅꯤ ꯍꯥꯏꯒꯗ꯭ꯔꯣ ꯔꯤꯛꯁꯣ ꯊꯧꯕ ꯇꯥꯗꯕꯨ ꯄ꯭ꯂꯦꯟ ꯊꯧꯕ ꯄꯥꯏꯂꯣꯠꯀ ꯃꯥꯟꯅꯩ ꯍꯥꯏꯔꯗꯤ ꯑꯩꯕꯨ ꯃꯤꯅ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯏꯕꯦꯝꯃ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯅꯤꯡꯕꯁꯨ ꯐꯥꯎꯗ꯭ꯔꯦ ꯏꯃꯧ ꯂꯤꯛꯂꯥꯗꯣ ꯂꯥꯛꯏꯉꯩꯁꯤꯗ ꯄꯨꯖꯈ꯭ꯔꯒꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯈꯣꯝ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯆꯥꯃꯤꯟꯅꯅꯤꯡꯕꯅꯤ ꯌꯥꯔꯦꯗ ꯅꯨꯄꯥꯅꯕꯨ ꯅꯨꯄꯤꯗꯧꯅ ꯀꯣꯊꯔꯒ ꯂꯩꯔꯗꯅ ꯅꯪ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯔꯅꯨ ꯆꯠꯂꯧꯔꯣ ꯍꯨꯏ ꯊꯥꯖꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯂꯤꯛꯂꯥꯅ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯂꯥꯎꯔꯦ ꯃꯥꯃꯥ ꯆꯠꯂꯧꯔꯣ ꯃꯥꯃꯥ ꯆꯥꯛꯇꯤ ꯆꯥꯃꯔꯛ ꯀꯣꯟꯅ ꯆꯥꯕ ꯌꯥꯏ ꯍꯨꯏꯗꯣ ꯊꯥꯗꯣꯔꯛꯇ꯭ꯔꯤꯉꯩ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯛꯂꯥ ꯍꯤꯡ ꯍꯤꯡꯅ ꯀꯞꯄꯦ ꯇꯥꯏꯕꯪ ꯉꯥꯟꯕꯅ ꯃꯥꯃꯒꯤ ꯏꯕꯦꯝꯃ ꯂꯤꯛꯂꯥ ꯂꯤꯛꯂꯥ ꯃꯥꯃꯥ ꯅꯪ ꯆꯠꯂꯣ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯪꯗꯤ ꯂꯋꯥꯏꯅꯤ ꯂꯋꯥꯏꯗ ꯂꯩꯕ ꯃꯤ ꯑꯃꯇ ꯑꯩ ꯁꯪꯒ ꯇꯧꯅꯤꯡꯗꯤꯌꯦ ꯇꯥꯏꯕꯪ ꯉꯥꯟꯕ ꯂꯤꯛꯂꯥꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯅ ꯊꯃꯣꯏ ꯀꯥꯏ ꯂꯤꯛꯂꯥ ꯀꯥ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯕ ꯉꯁꯥꯏꯗꯒꯤ ꯃꯃꯥꯇꯣꯟꯒ ꯃꯥꯒꯤ ꯃꯥꯃ ꯇꯥꯏꯕꯪ ꯉꯥꯟꯕꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯦ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯏ ꯇꯥꯔꯁꯨ ꯃꯥ ꯃꯃꯥꯇꯣꯟ ꯁꯨꯕꯤꯇꯥꯕꯨ ꯀꯤꯗꯨꯅ ꯍꯣꯏ ꯃꯥꯏ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯍꯨꯏ ꯄꯜꯂꯛꯄꯗꯨꯗ ꯇꯉꯥꯏ ꯐꯗꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯣ ꯍꯥꯡꯗꯣꯛꯂꯒ ꯃꯥꯒꯤ ꯃꯥꯃ ꯇꯥꯅꯕ ꯂꯥꯎꯔꯛꯄꯅꯤ ꯃꯥꯒꯤ ꯃꯥꯃꯕꯨ ꯃꯈꯣꯏꯗ ꯂꯣꯏꯕ ꯍꯨꯏꯖꯥꯎꯁꯤꯡꯗꯨꯅ ꯆꯤꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯎꯟꯁꯥꯁꯤꯡꯗꯣ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯅ ꯁꯣꯟꯅꯤꯡꯗꯗꯅ ꯂꯤꯛꯂꯥꯒꯤ ꯃꯥꯃꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯁꯣꯟꯅ ꯊꯤꯜꯂꯕꯁꯨ ꯊꯃꯣꯏꯕꯨ ꯀꯥꯏꯔꯕꯁꯨ ꯃꯥꯒꯤ ꯃꯃꯥꯅ ꯊꯧꯖꯤꯜꯂꯛꯄ ꯍꯨꯏꯖꯥꯎꯁꯤꯡꯗꯨꯅ ꯆꯤꯛꯄꯨ ꯆꯤꯛꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯍꯥꯏꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯉꯥꯟꯕ ꯊꯃꯣꯏ ꯀꯥꯏꯔꯦ ꯂꯤꯛꯂꯥꯒꯤ ꯋꯥ ꯇꯥꯕꯗ ꯃꯔꯨ ꯂꯨꯞꯊꯗꯨꯅ ꯏꯀꯥꯏꯗꯨꯅ ꯑꯗꯨꯃꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯃꯤꯠꯂꯨꯗꯗꯤ ꯄꯤꯔꯥꯡꯅ ꯃꯥꯒꯤ ꯔꯤꯛꯁꯣꯗꯨ ꯊꯧꯗꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯃꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯥꯃꯗꯤ ꯇꯥꯏꯕꯪ ꯀꯩꯊꯦꯜꯗ ꯄꯨꯛꯆꯥꯛ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯔꯤꯛꯁꯣ ꯊꯧꯏ ꯃꯃꯥꯅ ꯍꯤꯡꯂꯤꯉꯩꯗ ꯃꯥꯒꯤ ꯃꯥꯃꯒꯤ ꯑꯣꯇꯣ ꯑꯃ ꯂꯩꯅꯤ ꯍꯥꯏꯗꯅ ꯈꯟꯅꯔꯝꯕ ꯋꯥꯐꯝ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯒꯤ ꯃꯃꯥ ꯂꯤꯛꯂꯥꯕꯨ ꯄꯣꯛꯄꯤ ꯊꯣꯏꯍꯟꯕꯤꯅ ꯍꯤꯡꯂꯤꯉꯩꯗ ꯍꯥꯏꯔꯝꯕ ꯋꯥ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯂꯤꯛꯂꯥ ꯏꯃꯥꯅ ꯃꯔꯨꯞ ꯃꯆꯥ ꯑꯃ ꯌꯥꯎꯔꯤ ꯃꯔꯨꯞꯁꯦ ꯍꯦꯛ ꯐꯪꯕꯒ ꯅꯪ ꯃꯥꯃꯒꯤ ꯑꯣꯇꯣ ꯑꯃꯗꯤ ꯂꯩꯔꯁꯤꯀꯣ ꯏꯃꯥ ꯃꯥꯃꯒꯤ ꯑꯣꯇꯣ ꯑꯃ ꯂꯩꯕꯤꯁꯤ ꯅꯍꯥꯟ ꯕꯖꯥꯔꯗ ꯔꯤꯛꯁꯣ ꯊꯧꯕ ꯅꯨꯄꯥ ꯑꯃ ꯄꯨꯂꯤꯁꯅ ꯐꯨꯕꯤꯕꯗꯣ ꯁꯤꯠꯁꯨ ꯃꯨꯟꯕꯤꯕꯗꯣ ꯑꯩ ꯃꯤꯠꯅ ꯎꯍꯧꯋꯦ ꯑꯩꯈꯣꯏ ꯃꯥꯃꯁꯨ ꯄꯨꯂꯤꯁꯅ ꯐꯨꯔꯝꯒꯗ꯭ꯔꯥ ꯈꯟꯕꯗ ꯑꯩ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯊꯣꯏꯍꯟꯕꯤꯅ ꯍꯥꯏꯔꯤ ꯂꯤꯛꯂꯥ ꯅꯪ ꯃꯥꯃꯁꯦ ꯂꯨꯅ ꯇꯧꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯅꯪ ꯃꯥꯃ ꯅꯠꯇꯅ ꯀꯅꯥ ꯂꯩꯇꯦ ꯅꯪ ꯃꯥꯃꯅ ꯑꯩꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯈꯤ ꯅꯪꯒꯤ ꯅꯕꯣꯛꯇꯨꯗꯤ ꯉꯟꯇꯥꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯅꯪ ꯃꯥꯃꯅ ꯑꯩꯕు ꯌꯥꯝ ꯋꯥꯅ ꯃꯤꯒꯤ ꯃꯤꯜꯗ ꯆꯦꯡ ꯕꯣꯔꯥ ꯊꯥꯡꯗꯨꯅ ꯐꯧ ꯇꯛꯇꯨꯅ ꯑꯩꯕꯨ ꯌꯣꯛꯂꯛꯈꯤꯕꯅꯤ ꯏꯃꯥ ꯇꯣꯛꯑꯣꯕ ꯌꯦꯡꯉꯣꯏ ꯃꯔꯨꯞꯁꯦ ꯐꯪꯕꯒ ꯅꯪ ꯃꯥꯃꯒꯤ ꯑꯣꯇꯣ ꯂꯩꯔꯁꯤꯀꯣ ꯂꯤꯛꯂꯥ ꯃꯥꯒꯤ ꯃꯥꯃꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯔꯤꯛꯁꯣ ꯊꯧꯗꯣꯛꯈꯤꯕꯗꯨ ꯎꯕꯗ ꯃꯃꯥꯅ ꯍꯤꯡꯂꯤꯉꯩꯗ ꯍꯥꯏꯔꯝꯕ ꯋꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯅꯤ ꯃꯁꯤꯅ ꯍꯤꯡꯂꯤꯉꯩꯒꯤ ꯋꯥꯅꯤ ꯃꯃꯥ ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯂꯥꯛ 3 ꯇꯥꯕ ꯃꯔꯨꯞꯇꯣ ꯐꯪꯈꯤ ꯑꯗꯨꯕꯨ ꯂꯥꯛ 3ꯗꯣ ꯃꯃꯥꯇꯣꯟꯒꯤ ꯈꯨꯠꯇ ꯑꯣꯇꯣ ꯂꯩꯅꯤ ꯍꯥꯏꯔꯝꯕ ꯄꯩꯁꯥꯗꯣ ꯁꯨꯕꯤꯇꯥꯅ ꯁꯅꯥ ꯑꯣꯏꯅ ꯂꯦꯞꯁꯤꯟꯈꯤ ꯈꯜꯂꯨꯕꯗ ꯅꯧꯅ ꯊꯧꯗꯣꯛꯁꯤꯡꯗꯣ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯅ ꯃꯅꯤꯡ ꯇꯝꯂꯦ ꯑꯁꯨꯝꯅ ꯀꯞꯂꯤꯉꯩ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯃꯃꯥꯇꯣꯟꯅ ꯍꯥꯡꯗꯣꯔꯛꯑꯦ ꯑꯗꯨꯒꯥꯏꯔꯦ ꯍꯩ ꯂꯤꯛꯂꯥ ꯍꯥꯏꯕꯤ ꯇꯧ ꯉꯝꯕꯤꯌꯦ ꯅꯊꯤꯕꯣꯡ ꯆꯥꯕ ꯐꯪꯗꯕ꯭ꯔꯣ ꯅꯪꯕꯣ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯄꯤꯖꯗꯕ꯭ꯔꯕ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯆꯥꯛ ꯄꯨꯈꯝ ꯑꯃꯒꯤ ꯂꯋꯥꯏꯗꯨꯗ ꯆꯠꯇꯣꯏꯕ ꯀꯌꯥꯔꯛ ꯍꯥꯏꯅꯅꯤ ꯂꯋꯥꯏꯗ ꯆꯠꯄ ꯌꯥꯔꯣꯏ ꯃꯦꯗꯕꯗꯤꯁꯨ ꯆꯥꯛꯀꯧꯕꯒꯤ ꯂꯥꯛꯑꯅꯤ ꯅꯪꯅ ꯁꯨꯗꯣꯏ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯅꯪ ꯌꯥꯝ ꯆꯥꯛꯀꯧꯕ ꯆꯠꯅꯤꯡꯕ꯭ꯔꯥ ꯅꯈꯣꯡꯗꯣ ꯊꯨꯗꯦꯛꯎꯔꯥ ꯍꯥ ꯂꯤꯛꯂꯥꯅ ꯈꯨꯝꯃꯦ ꯏꯃꯥꯇꯣꯟ ꯀꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯆꯥꯛꯀꯧꯕꯅꯤ ꯍꯦ ꯃꯤꯅꯥꯏ ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯄꯤ ꯅꯪꯅ ꯃꯄꯨ ꯁꯥꯗꯨꯅ ꯆꯥꯛꯀꯧꯕ ꯆꯠꯀꯅꯤ ꯍꯥꯏꯕ ꯅꯃꯪꯗ ꯐꯥꯎ ꯃꯪꯂꯨꯅꯨ ꯂꯤꯛꯂꯥꯗꯣ ꯍꯤꯡ ꯍꯤꯡꯅ ꯀꯞꯄꯦ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯂꯤꯛꯂꯥ ꯍꯤꯡ ꯍꯤꯡꯅ ꯀꯞꯄꯦ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯁꯥꯒꯜ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯛꯂꯒ ꯆꯥꯛ ꯊꯣꯡꯉꯤ ꯋꯥꯔꯤꯁꯤꯒꯤ 6ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ
ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫